पृथ्वीदा ओइखिबा वार पुनमक्ता स्पाई की रोल यावी स्पाई यावदबा यावदी अचौबा थबक अमा पांगथोकपगी दमक मसी हानदगी ओरक्लबनी स्पाई स्पाइनेज नत्रगा जासूस हाइबसे लेबाक अमगी यामना थाजना थंबा सीक्रेट वेपन नि स्पाई की मरमदा फिल्म क्या लई लाइरिक क्या लई ngasi gi wari ase spy amagini nupini mana punumaktagi hena danger oikiba magi maramna mi kaya siki magi ming mata hari kawe danger oibi sakna fajabi sathiram bi spy amani mata hari ki real ming Margarita Seli kawe Netherlands gini mapayamna inakulli pikling ai dagi Wata padana ningthau machanupi amagum ke mauna chawrakpani 1876 adwaida pokpani adubu 13 years surakbada magi father khangawdra siki amarom da mabu pokpi mama dusu sak phajakrabi Indonesian nupi orame mapa sikraba tungdadi mama na sumabu thadok lomlaga chatki Margarita mathanta yumda layobata ki mathanta hingbadi adabani na mari mata amaga leminnai school tamba amadi dance drawing fashion asini chingba taude adabani na school amade admit tawi adubu laibak phaba haigadra natraga thiba haigadra school digi headmaster aduna magi irangda lupki headmaster gi nungsi irangda kalak labada Margarita school thadok ambataki Margarita masana su phajarak pinupini masigi mathakta mangonda top quality ama yarambe mana bu nupa amade yenglurabati asum nupa duna khanba jatni ma bu nungsiri haibase angak panupini nupa ama second amada magi mangda tuhan mangammi magi masigi quality asina Rudolf Kauba Dutch army officer ama tuhandura makoini luhongle Rudolf luhonglaba tungdadi Margarita gi level hengna wangkre sen thumwatre macha su leire friend circle wangkre mapuroiba Rudolf leina thak wang maming leikhrabu nupa kaya ga khangnei chanaki relation phaki Margarita mafam amada life loisin bappa binu piweramde adudagi 1902 da Rudolf amadi mahak divorce oiki masigi tungda Margarita thamoi kairabi oikre mathanta sen tangani ningtam ni hingani ithanta lepkani thak wang na bahot nagani haina khanki mana ningjaba du thungbagi damak Asia da laktuna Hindustan classical dance ase yamna mamutta tamkirami masitana tana dance ki sagai makai phajana hairaga miam mangda dance performance utpa hobani magi dance sathek sanau hakchang na kangoba phajaba figure fidam ubada yengliba makai pen banai daba auba singna asum yengduna leikiba adugi phibam oirambe mata hari ki matang da asumna su hai man spy oiram drabasu magi sak jagoi sathek ki dama prithibhi da maming salab gani mata hari ase strip dancing ki queen hairaga khangnai dance makala sida tapna phi lothokpagi channabi lei magi dance asina Paris London Madrid asitana tana India Europe ki mafam khuding da ithak hawang ki masigi matung da Europe ki thak wangla ba ina khunkraba mi singna sen apam ba pithok laga nubidang amatang maga leimenaba masigi chance ngai ba hoki Hindustani classical dance rag sathek ta haiman bagi damak magi bing Margarita dagi mata hari haina thonki Malayalam word ni mase masak na phajaba thot nauba wangang ba mengba nungsiba punamak ase ubada France ki awang patha ki army officer police officer singna maga khangnaki First World War gi Tanjani matamado France ki army na secretly mata haribu spy gi role phajana pangthok na ba thabak pi ki bani magi thabak aibabu German gi high officer singa contact thamlaga makhoi dagi secret wasing lothorakpa mata hari na yamna haising na pangthok ki madu adubu kharni tungda mata hari gi thamoi German officer singna amuk lokhiramme amasung mabu German gi side ta puna ba sin bauki haujik mahak double agent oiduna phajana sen khaple maike ani dagi mata hari ki matang da iba document singna asumna hai magi jagoi sathekta leibak ani gi information load na yawi jagoi gi matang da mata hari na kok thak tagi phi lothokpa taraba aduarabadi mathaktagi bombing tawgani haiba taklami asumna magi step singda landu oigadaba karamna oigani haibagi wahai phumlaga taklami madu bu yenglaga officer singdura bhap tarami adubu kayani migi mitta uchai biagani France ki intelligence team na magi matang da akup report sing collect to hoki amasung 1917 da Paris ki hotel amadagi mabu arrest toki magi sathek sanaugi mateng na German da information pi ki bana France ki total 50,000 army lanpham da sikirame
Masigi maralni magi matakta siki base kota matahari na hai ai iral yaudi ai di jagoi sapi ni chumnagi jagoi sapi khakni ai gi jagoi bu pamjaba ngaujaba officers singa ai ga khangna jaruba ki wane adubu France ki intelligence ki khutta ma na radio ki mateng na Germany sepai singa ngang na kipa information pi kiba asitana tana atai proof kaya sukhangki matahari henduna chatpe yakidi mahakpu France ki court ki rai matungin na thawai thaba mahakpu hat pataki October 1917 da mahakpu firing squad ki mangda post amada makut pullaga thamlaga kaptan ki adubu source amada sumna hai matahari na siram daida mayam da flying kiss pirami